Akaswani Imphal, Ningthoukhongjam Suni na pau pazari, ahanbada maruiba pau. Rajyagi Mantri Mandolgi mifamna tongan-tonganba bibhagsingi agenda taruk puthokduna khanakre. Manipur Civil Secretary tha ohumgi manungda loisinduna sanganaba warep laukhi. Pradhan Mantri Narendra Modi Poland amasung Ukraine khongchatta ngarang Polandgi warshoda thungkre amasung Andhra Pradeshki Achutapuramda laiba Essentia Pharma Company da reactor pokhaibigi thogdokta mioi taret sire kunthra hena sokle. Mukhyamantri Nongthombam Birena Sabhabati Oiduna Ngarang Mukhyamantri gi Secretary Rajya gi Mantri Mandol gi mipam pangthokre mipam aduda tongan ba bibhag singi agenda taruk puthokduna khanaki mipam aduna sahi 13 sujilaklaba Mantri Pukri gi Manipur Civil Secretary tha om gi manungda loisinduna sangana ba warep lauki loinana Civil Secretary asi athuba matamda loisinaba gi damak haujik loisindana leriba thabak sing asi gi tongan ba tender sing tawduna amukta da punna loisinaba su Mantri Mandol gi mipam aduna amato oina yanaki Rajya gi Mantri Mandol gi mipam aduna Public Works Bibhag ki Superintending Engineer amasung Additional Chief Engineer bu one time relaxation tawbagi ayaba su piki masigi su mathakta Chief Engineer Building ki post su Additional Chief Engineer 4 haina conversion tawbagi ayaba su piki amaromda mipam aduna Manipur Lok Ayukta ek lising ani tramari gi section tarukta ordinance oina amend tawraga chairman amasung member singi upper age limit hana chahi humputra oirambadu humputra matoide hengatpada ayaba piki mipam aduna Public Health Engineering PhD da Horizontal Reservation gi makada Section Officer Grade 1 Civil gi post ahumsu Person with Disability category gi candidate ahum ha pahaina su warep lauki loinana Tribal Affairs and Hills Bibhag ki makada ADC gi administration gi matangda su kumna khanaki Nakalamarom Water Resources Bibhag ki makada paikhaliba thabak thoram singi matangda su ngarang Bibhag asigi official singa loinana Mukhyamantri gi Secretary da mipam amazu pangthokre Mukhyamantri na sabhabati oiduna pangthokiba mipam aduda hauji Bibhag asigi makada paikhaliba thabak thoram sing amadi Bibhag asin thengnariba kudong chadaba singi matangda kumna khanaki Haukiba sahi lisingani kulhumdoi gi me ahumdagi hauduna Manipur da thokleba irang asida Jiribam jila da su mahusagi phibam da hanjilaknaba Jiribam administration akanba thabak paikhali Jiribam jila da thokliba hingsa gi thodok lakshinnaba security gi akanba sexual thorang sing leptana paikhali khongthang asigi saruk ama oina purup ani gi marakta santi gi wari sanakiba ga loinana ngarang Irang as lanjena duna kasarda changjapam loduna leramba Jiribam Kalinagar da leiba mar purup ki myoi sing masagi kulda laktuna makhoi gi yum kai sing yengchilamle thogdoga duga mari lenana paumi sing gi unaba mada mar purup ki myoi sing na hai Jiribam da thogliba irang aduna maram oiduna Assam gi kasarda changjapam loduna leirakpani adubu tha kaya gi matungda makhoi gi kulda halaktuna mayum makai yengsinba ngamle masigi damak Jiribam District Police amadi CRPF ki personnel sing na loriba thogdang adugi damak thagatba phongdokki Rajasthan Thogliba irang asi lakshinaba security force na mafam kayada thiba hombugi thabak leptana chathari Bishnupur District Police na ngarang Nambol Police Station gi manung chanba Nambol Phojing Chinging amadi khajiri gi akoibada thiba hombugi thabak chathakre adumoinamak mipha mipun amadi khulaina chingba khatpagi paudi leite Raja sida haukiba nimit khara ne sid nong leptana chukhibana Loktak Pat ki imai yauna maruiba turel singi imai ka hena wangkhalakpadagi Ithai Beres ki gate mangamak hangdoktuna isang imai hantanaba lepa leitana honari Assam ki Guwahati da September 13 dagi October 10 phawa chathagadaba 13 suba Hockey India Junior Women National Championship lisingani kunmari da Manipur gi team khanabagi damak final selection trial tha asigi kuntaruk dagi horogani maramaduna trialist sanaroi singna trial nimit dagi trial gi sai complex da laiba Astroturf hockey field da laktuna coach TH Chanchan da report tagodabani hari Central Agricultural University CAU Imphal da Kangron kaina thabak tawriba sing yengsinaba Democratic Students Alliance of Manipur da samna Pradhan Mantri Narendra Modi da memorandum pisinkre tabiriba pawasi Akaswani Imphal dagini Pradhan Mantri Narendra Modi Poland amasung Ukraine khongchatta ngarang Poland gi warshoda thungkre Sri Modi bu mafam adu da leiba Bharat macha sing leiba ga sigi chanabiga lonya na harauta yam oki Pradhan Mantri na Jam Sahib Nawanagar Memorial da lei katun ikai khumna utki tungda warshoda pangthokpa tongan Bharat ki jati singi mifam amada saruk yaki khongchata sigi mamangda Pradhan Mantri na hai Central Europe ki oina Poland asi maroiba economy gi partner amani Bharat amasung Poland
हेन अफब मरी थमनब वाफम कयासु माकी खोंगचत असिदा खनगनी खोंगचत असिगी मनुंग चेना श्री मोदीना पोलैंड के प्रधानमंत्री डोनाल्ड टस्क अमसुंग राष्ट्रपति एंड्रेस दुदागा उनगनी सही 95 की तुंगदा भारत के प्रधानमंत्री अमना लेबाक असिदा अहानबा ओइना चटपनी प्रधानमंत्री की यूके खोंगचत्ता राष्ट्रपति अमसुंग प्रधानमंत्री गा 1950 दगी लेबाक अनि लेनरकलिबा मरी असिबु हेना फगनबा वाफमसिंग खनगनी यूक्रेन दा शांति अमसुंग तंगदुलेता हंजिलनबा वाफमसिंगसु खनगनी आंध्र प्रदेश की अनाकापल्ली जिला की अचुतपुरम लेबा इसेंसिया फार्मा कंपनी अमदा रिएक्टर पोखाइबगी थौदोकता मियोय 3 सिरे 19 हेना सोकले सरकार की पाउना हाय असोकपसिंग अदु मनाक नकपु हॉस्पिटल सिंगदा लाइकनरी मुख्यमंत्री चंद्रबाबू नायडू न थौदोक असिगिदमक थमोय सोंग नुंगाइतब फोंदोरकली डिस्ट्रिक्ट कलेक्टर न थौदोक असिदा अवाना तारबा मियोय सिंगदा तेंगबांग पिनबा हाइख्रे मुख्यमंत्री न लेखिद्रब मियोय सिंगी इमुंग मनुंगदा तेंगबांग पिरगनि हाइनसु लाउथोख्रे सेल्थु मंत्री निर्मला सीतारामन हाइरी इनकम टैक्स विभाग ना टैक्स थिरिब मियोय सिंगदा इचम चंबा अमसुंग मी अदुन अकिब पोगलोइदब वहाई वता सिजिनदुन मेसेज थानब होनसी मी अदुन खंगबदा वागदब वहाई वता सिंग सिजिनरबदी मियोय अदुदा अकि अपंग पोहली ngasi phongba pause singi maroiba pausingi damak hauzik mangsa tabam premananda leire premananda thagachari suni ngasi phongba pause singda kumja lisingani ta taruki MPSC recruitment exam gi wathok kamari leinena Supreme Court na contempt notice pikre haiba pau Churachandpur gi mitai ki lam khajinab commission na hairamle district authority na hill council gi authority ga tanaki gi hairakle haiba pau amasung civil secretary tha ahum gi manungda sangana ba warep lokre haiba pau maroi pausing oiri Sanga Express Manipuri da kumja lisingani tara taruki MPSC recruitment exam gi wathok tamnaba loidri Supreme Court na contempt notice pikre haiba pauna ahan ba headline oiri Pausi Naharol gi thodang Sanga Express English Pongnafam Huyenlan Pau Sana Laibak Manipur News amadi Imphal Press ta su ahan ba lamai da headline tawduna phongli Churachandpur gi mitai gi lam khajin naba commission na hairamle district authority na hill council gi authority ga tanaki gi hairak le haiba pauna Sanga Express Manipuri gi ani su headline tawduna phongli Pawase yam pawse singda ahan balamai da phongba thengnari pongnafam da Manipur lok ayuk dagi upper age limit asi sahi humdra dagi humdra mathoi de hengat pada yakre kumpurba civil secretariat tha ahungi manungda loisilaga sangana ba warep lokre haba paw ahan ba headline tawri pawasi ayam ba pawse singda ahan balamai da phongli Naharol gi thaudang da kuki MLA singna Ichumkom Kharam Aimol amadi Chiru gi miyoy singi Aadhaar card ta WhatsApp oina hawkip haptrabadi chakthung amata pidre haiba kokomi gi wafam ahan ba headline tawre Sanga Express English ta Churachandpur da gi lanjena khraba mitei singi lanthum ngaksena ba Supreme Court na khangal likhabi gi paw ahan ba headline tawre Huyenlan paw da Manipur police na international drug smuggler ni haiduna charge tawriba Myanmar macha Abdul Rahim na High Court ki order gi mayok ta file tarokpa SLP Supreme Court na dismiss tawkre haiba paw ahan ba headline tawre Sanalai Bakta Thatrama Surba Manipur yu Irangna Semilon da piba achauba chaitheng haiba headline makhada Pauna amasung thangal kaithel da hanglamba dukan humdra hena tokre haiba akhanaba pawdam ama ahanba headline tawduna phongli HL Express da NIT Manipur gi complex ising thumjin khibadagi physical class tawbo lepkhre kuki pro ki mairoi sing atopa university da transfer tawbinaba wakalakre haiba paw ahanba headline tawri Manipur News da Irang na kasar da lanjena khraba jiriwam gi mar sing mayum da hanjilaknaba laktuna yengsin khre haiba paw ani sub headline tawri NSCNIM amadi KNFB ani gi marakta yana cherol ama sahi tawna khre haiba paw Imphal Press da ani sub headline tawduna phongli Manipur Mail da NEC Vision Draft da Chin State hapsilakpada chenaba sing action logadabni haiba kokomi gi wafam ahan ba headline tawri pawsi Tamilong Times yauna ayama pawsi sing ahan balamai da phongba thengnari Ganfu Mail da National Highway 37 Imphal Jiribam Lambi da August kulumdogi ahingdagi economic blockade lauthokre haiba paw maroi paw oina phongli suni Thagachari Premananda aroibada maroiba paw amukhana Rajagi Mantri Mandolgi mifamna tongan ba bibhag sing agenda taruk puthoktu na khanakre Manipur Civil Secretariat ta thaum gi manungda lochinduna sangana ba warep laukre Pradhan Mantri Narendra Modi Poland amasung Ukraine khongchatta ngarang Poland gi Warsaw da thungkre amasung Andhra Pradesh ki Achutapuram da laiba Essentia Pharma Company da reactor pokhai bagi thawdok da miyoy 3 sire 19 hena sokle paw loijare